Ngara numidang wairam phongkiba panam pause dagi maru oiba pau khara khangasaraka miyamda khudo tamjige Mars nipan dagi state sigi lambi singda miyam maning tamna chathok chachin yahambaga lonena athing mapirak pasing akambe action lokhanaba Amit Shah na khangainkhrei extortion ga mari lenaba casing akanba thabak lokhanaba khangainkhrei Endor Myanmar border paring da hangliba entry point singda fencing tawbagi thabak khumang yangshingnaba khangainkhrei Drug free Manipur ohenaba drug network sing maru phangna muthatnaba khangainkhrei Tha asigi nipandagi istat asigi lambi singda Manipur gi miyam maning tamna apanba yaugina chathok chachin yahanbaga lonina athingba pirakpa singi mathakta akanba thabak lokhanaba Amit Shah na yathang pikhrei Union Home Minister Amit Shah na chair lawgina Manipur gi matangda ngasi New Delhi da awangba thaki security gi mifam ama pangthokibaga lonina Mars nipandagi Manipur miyam ni istat asigi lambi singda ayet apan amadi akiba laitina chapa ngamnaba security ki akanba thabak lokhanaba yathang pikhibaga lonena lambi chathok chachinda apanba pirapa khudimaki mathakta akanba action lawnaba su Union Home Minister na pautak pikhrei Manipur da President rule thamkhraba matung ahanba oina Manipur gi issue gi matangda Union Home Minister Amit Shah na chair lawduna ngasi mahaki official residence da awangba thaki security ki mifam adu pangthokibani ngasi pangthokiba high level security mifam aduda maru oina Union Home Minister Amit Shah na pikiba directive chingi manungda tha asigi nipandagi Manipur gi mafam khudimakta miyam akiba laitana chatpa yahangadabani National Highway singda elegant tax lawba amadi miyamdagi nam haduna sel khaiba demand tawbada chenaba sing phagatuna makhogi mathakta akambe action lawgadabani Indo Myanmar ngamkhai paringda hangdokliba designated entry point singda fencing tawbagi thabak yangsinggadabani amadi pre-drug Manipur ama uhennaba drug network khudimak thugainaba Home Minister na mari leinaba authority singda akanba yathang pikhi mifam aduda Union Home Minister Amit Shah na Manipur da tangdulai taba puraknaba Prime Minister Narendra Modi gi lising makhada central government na hotnaba yaba honari haibaga lonena mathau taba khudimak pidi haiki New Delhi gi North Block ta leiba Home Minister asiga office chamber da pangthokiba mifam aduda Manipur gi Governor Ajay Kumar Bala Chief Secretary PK Singha Security Advisor Kuldeep Singha DGP Rajiv Singha Union Home Secretary Govind Mohan Intelligence Bureau Deputy Chief of Army Staff Eastern Commando gi Army Commander Border Security Force ki DG Singh Central Reserve Police Force ki makok thongba Singh Assam Rifles ki makok thongba Singh amadi MSA gi senior official sing saruk yake ngasi pangthokiba mifam aduda Manipur da santi hanjilhangane lalawbagi irang nemthagane crime chathaba amadi border da law na mitop changsilapa thingkani hana center na pithajabasi thaba oina pangthokna buwafam singkupna khanaki haide pawasina makhatara hai Manipur da santi puraktuna mahausagi punsida hanjilaknaba ahamba khongthak oina sing amasung tamgen ha singne state army singdagi lut tawkiba amadi namduna lakhiba nongmai amadi maru sing pikhalaknaba February kulda Governor Ajay Kumar Balana khangankibagi matung ina tampaki oina arambai tengol yaungna khulnga pasing lengakta khulai sing pikhakrabani amaramda Manipur gi Chief Secretary na lut tawkiba khulai sing pikhalaba matung National Highway sing hangdokani highway sing hangdoknaba mafam kaya da security deploy tawbagi thabok loisilakle hana phongdokpa laikhrabani Governor na February kunda khulai surrender tawnaba khanganbaga lonena numit 3 ni gi manungda pikhalaknaba su khangankibani hariba numit 3 ni asigi manungda arambai tingol gi maikidigi nomai sani kani fogo taruk surrender tawkibaga lonena tampaki tonga police station singda nomai singju surrender tawnakhrabani amaramda Governor na numit 3 ni pikhiba matam adu sangdoktuna tha asigi taruk ki nungthil pung 3 phawa pikhalaktriba khulai sing surrender tawnaba khangankibaga lonena hariba matam asigi manungda surrender tawtrabadi matung tarakpada chatharakpa operation da lut tawkhiba nongmai pairamba thengnarabadi akanba action lawgani haina su khangankibani kumja lising aniga subna kun homdagi me ahumdagi Manipur da tholakliba ethnic violence asina maram oidina yamdrabada mioi chani ka yankai sikibaga lonena mioi lising hompurom na mayumai kai laitana ngasi phawba relief camp sing da jagjapam lawduna lairibani
Irang asigi manung chana Kuki singna National Highway 37 gi saruk oiriba Kangpokpi District ki mafam kayada bunker sajinduna lambi chathok chasinda apanba piduna lakhibane maru oina maitei phuruki miyoi singa si pawba National Highway singda chathok chasin yadana leirakhibane Cherak asida February 4da Nongthoma Berena Chief Minister pham thadokhibadagi Taragani Thui Suba Manipur Legislative Assembly suspended elimination thambaga lonena February 18da President rule thamlakhibane Masigi manung paksana khulai kaya phagalakpaga lonena ngasigi pibam asi lakhibane makha tarakpa pauda Kuki gi bunker sing thugaikhrei police na Kuki MP amadi Kuki Khulgi Chief sing kakhotuna machin hangkhrei Kangpokpi District Police amadi Central Reserve Police Force CRPF combined team amana district asigi manung chana laiba Mal Hills Range ki tunga ba mafam singda Kuki singa saramba bunker sing asi thugaikhrei Amaramda ngarang kongba maru laifamda lagi tharam pangthoklingaida nongmai kapsilakhiba thaudoka mari lenyana mafam adudagi irap laptuna leiba mafam sing maru oina Wakan Range amadi Mal Hills Range area da combined security force na operation paksana chathabaga lonena Wakan area amasung masigi akoibada leiriba Kuki Khulgi Chief sing amadi Kuki MP ke miyoi sing kokatuna disturbance pibagi thaba amu hana tawtuna ba warning tawbaga lonena makha tana tawroklabade akame action lawgani haina khangankrei press na phangba pauda Kangpokpi District Police amasung CRPF ki kanguna anirak suba oina ngasi district asigi Mal Hills Range ki mafam kayada operation sathaduna Kuki Bantras na saramba bunker sing thugajina mangankrei February 13 ki ayukta su Kangpokpi District Police na Center Security Force khusamnaraga Kangla Tombe amasung Kangpokpi phawgi National Highway sing paringda drive chathaduna masida lairamba Kuki ki bunker checkpost thugaibaga lonena bunker thugainaba hotnabada apanba pirakpa Kuki village volunteer fagakkiba thodok laikhrabane Manipur gi Chief Secretary PK Singana matik chaba security sing thamduna National Highway sing hangdoklagani haina miyamna thajaba pikhraba matung combined force National Highway gi paringda drive asi chathaba horakhibane Manipur miyamgi lifeline oiriba National Highway 102 Impal Dimapur lambi paringi ayamba mafamsing Kuki khulai fiber singa dominate tawbaga lonena highway asida maitena chappada athingba thamduna lakhibane masida natana Kangpokpi District ki manungda lairiba National Highway asigi tunga ba mafamsingda Kuki khulai fiber singa lambi asida lakpa truck sing amade gari singda sel khaiba amade munbagi thabak sing chathabagi report kaya amasu lairibani haide Amaramda ngarang kongba maru laifamda maitena laigi tharam pangthokdingai laifam asidagi irap laptana lairiba Kuki Khul singdagi nongmai kapsilaktuna laigi tharamda apanba pinaba honarakpadagi mafam aduda state amade central forcing changduna mafam adugi akoibada paksana thiba hombagi thabak sathabada UPF ki makhada laiba arm group KNFP ki kadar mari phaba ngamkibani press na phangwa pauda Thaudo adu matung tarakpada Wakan areas da operation chathabaga lojana Wakan Range amasung Mal Hills Range area da security na domination tawduna Kuki Khul singda wakhal tahanbagi thabak su leptuna chathari haire tharang adugi manung chana Wakan Khul amade masigi akoibada laiba Kuki Khul singi lusingba sing amade Kuki MP gi miyoi sing kokhatuna santi thugainaba thabak sing tawduna ba khanganbaga lojana matung tarakpada hingsagi thabak sing chatharabade akanba action lokhatkani hana khangankre haire makha tarakpa pauda Kuki Terrorists sing hana takhaiba mathautai UPF maitai khulngapa singdagi khulai pikha halaga Kuki metal singna tampakta nongmai kaptharaklaba phawbada karigumba action amata lawdana free thaduna lairiba ase India lengangna game plan ama oina thawoina chatharabra maitai sing khulai pikha hanbadagi hena luriba amadi mathau taribade Kuki Terrorists sing hana takhaibani haina United People's Front UPF Manipur gi advisor L Jadumani na phongdokhrei wafama sing asi maitai ki maru oiba tharam ama oiriba lamtagi saroi khangba tharam gi manung channa nongmai bok Homeless Development Maira Paibe Association Koloi Lai Malai Committee nongmai bung amadi UPF ko samnaraga mifam ama nongmai bung da pangthokpagi tharam da phongdokhibane Jadumani na hai Manipur Governor gi maikedi khulai sing pikhalakna ba khangalakpadagi tampakta lairiba maitai sing lepna khulai sing pikhapa laire
ꯑꯗꯨꯕꯨ ꯈꯨꯠꯂꯥꯏ ꯄꯤꯈꯠꯄ ꯑꯁꯤ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯊꯤꯅ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ꯫ ꯃꯩꯇꯩ ꯈꯨꯜ ꯉꯥꯛꯄꯁꯤꯡꯗꯒꯤ ꯈꯨꯠꯂꯥꯏ ꯂꯧꯈꯠꯄꯗꯒꯤ ꯍꯦꯟꯅ ꯃꯊꯧ ꯇꯥꯔꯤꯕꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯂꯤꯕ ꯑꯃꯗꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯍꯥꯟꯅ ꯇꯛꯈꯥꯏꯕ ꯑꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ꯫ ꯑꯗꯨꯕꯨ ꯃꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯅꯔꯅ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯉꯁꯤꯃꯛꯇꯗ ꯃꯩꯇꯩꯁꯤꯡꯅ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝꯂꯦꯜꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯇꯨꯅ ꯀꯤꯍꯟ ꯈꯪꯍꯟꯕ, ꯃꯑꯣꯡ ꯇꯥꯗꯕ ꯋꯥꯐꯝ ꯀꯌꯥ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕꯒꯤ ꯊꯧꯗꯣꯛ ꯆꯠꯊꯔꯛꯄ ꯂꯩꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ, ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯇꯕ ꯍꯥꯏꯕꯁꯤ ꯇꯔꯥꯏꯅ ꯂꯧꯗꯦ꯫ ꯆꯤꯡꯗ ꯐ꯭ꯔꯤ ꯊꯥꯔꯒ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯗ ꯑꯣꯠ ꯅꯩꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯇꯝꯅꯅ ꯒꯦꯝ ꯄ꯭ꯂꯥꯟ ꯑꯃ ꯑꯣꯏꯅ ꯆꯠꯊꯔꯕ꯭ꯔꯥ, ꯃꯅꯤꯄꯨꯔ ꯑꯁꯤ ꯅꯩꯈꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯊꯣꯛꯂꯛꯂꯦ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤꯗ ꯃꯤꯌꯥꯝ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯒ ꯀꯔꯤ ꯇꯧꯕ ꯃꯊꯧ ꯇꯥꯏ? ꯉꯁꯤ ꯂꯝꯇꯥꯒꯤ ꯊꯥꯡꯖ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝꯁꯨ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯈꯨꯠꯁꯝꯅꯔꯒ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ UPFꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯣꯡꯊꯣꯝꯕꯝ ꯔꯨꯄꯆꯟꯗ꯭ꯔ ꯌꯥꯎꯅ ꯅꯣꯡꯃꯩꯕꯨꯡꯒꯤ ꯏꯃꯥ ꯏꯕꯦꯜ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯣꯡꯕ ꯃꯔꯨꯗ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄ, ꯕꯪꯀꯔꯁꯤꯡ ꯊꯨꯒꯥꯏꯈ꯭ꯔꯦ, ꯀꯨꯀꯤ ꯆꯤꯐꯁꯤꯡ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯒꯣꯜꯃꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝꯂꯦꯟꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯕꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯅꯥꯔꯛꯈꯤꯕ ꯃꯥꯛ ꯍꯤꯜ ꯍꯥꯏꯅ ꯈꯪꯅꯕ ꯆꯤꯡꯒꯤ ꯄꯔꯤꯡꯗ ꯀꯨꯀꯤ ꯃꯦꯁꯀꯔꯦꯗꯁꯤꯡꯒꯤ ꯕꯪꯀꯔꯁꯤꯡ ꯑꯁꯤ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯑꯃꯁꯨꯡ CRPFꯀꯤ ꯀꯥꯡꯕꯨꯅ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯂꯕꯁꯨ ꯈꯪꯅ ꯈꯪꯅ ꯊꯨꯒꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯊꯔꯛꯐꯝ ꯑꯣꯏꯔꯤꯕ ꯃꯥꯛ ꯑꯃꯗꯤ ꯋꯥꯀꯟ ꯆꯤꯡꯒꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡꯗ ꯂꯩꯕ ꯕꯪꯀꯔꯁꯤꯡ ꯊꯨꯒꯥꯏꯕꯗ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯀꯨꯀꯤ ꯈꯨꯜ ꯑꯅꯤꯒꯤ ꯅꯤꯡꯊꯧꯁꯤꯡꯗꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫